yu Yollaga Lebak Semilon Pagalakani Haibasidi Angaugi Leingak Haibad Haiman Mutolo Haina Imangan Bina Pongdokre. Manipura yu Yonba Tingnaba Matam Kayagi Mamang the Ima Sina Kongjang Chanchinro Lagiba Asida Leingak na yu legalized Tarokpa Haibasi Yamna Laibak Tibani yu Yollaga Manipurgi Seltangani Amadi Semilon Pagalakani Haibasidi Angaugi Leingak Sasani Haibad Haiman Mutolo Haina Apunba Manipur Kanba Imalo Amkilgi President Laurembam Ganbina Pongdokre. Pum Asingasi GM Holda All Manipur Women's Social Reforms and Development Samas Nupi Samas Nasinuna Nipug Merak Suba Maira Pabi Hodoki Banumit Thorum Mari Lena Atobi Mitung on a Saruk Yardana Pondoki Bani Thorum Adda Nupi Samaski President Tokso Maramani Lema Apunba Manipur Kanba Ima Loki President Laurembam Ganbi Lema Yauna Tongan Tonganumi Kana Saruk Yaki Thorum Aduga Mari Lena Laurem Ganbina Hai Nupi Samas Hairiba Manipurgi Kwaidig Ihan Hanba Ima Lupki Mapok Komon Numitsu Oi Lup Asi Ngasi Pawbada Lebaki the Makatokuna Tabok Thorum Kaya Pangtokuna Lakli Lup Asigi Hanba President Oikibi Ima Chaubi Asi Yamna Matuna Leba Wakal Loksing Lebi Amadi Miancha Panjabi Makoi Pawba Maina Subangam Kibi Imani Ima Asiga Pun Kiba Ima Sing Adu Matona Yam Lerami Amadi Tabuk Thorum Kaya Mai Pangna Bungam Lami Makoi Matung Induna Tabok Thorum Kaya Pangjahoba Haibasi Yamnamuk Laibuk Pavani Kumjali Singo Sapan Hundragi Matamda Manipura Yungang legalized Taurani Harakpada Matam Adugi Ima Sina Yungang Yon Bayaro Haina Tinkiba Amadu Ningsing Lai Kaya Amana Amangata Tonki Lunana Localgi Yusu Park Sana Yon Bohonarakpada Gingasi Power Tingunala Libani Adubu Hojukta Leingak Asina Ngami Haibagi Matagum Yu legalized Tauri Haina Lautokiba Asimak Yam Laibak Tibani Lamdam Asida Miot Mine Kaya Chatrakpa Apaspa Tamjilakpana Simba Todang Kaya Ama Nupi Samas na Laudun Laki Manipura Yunba Yaro Hydro Loop Asina Kan Honaduna Lakpana Ima Singi Honazamalna Kumjali Singusapan Maudra Humdoigi Matam Aduda Manipura Yunba Yaro Hyduna Prohibition Act Ama Pastauki Adubu Laibak Tibadi Ek adu da Yaukiba Chanapatap Sing Adu Ngasi Pauba Amata Ngaktana Laklaga Yunba Tingbangam Yu legalized Taurani Harakle Prohibition Act Tabok Amata Taukidraba legalized Toropa Asidana Karigi Tabok Torokani Haibasi Asawang Ama Ori Yu Yollaga Manipur Sel Tangani Semilol Pagalakani Haibasi Angaugi Administration ni Haiba da Haimanba Toklo Hana Sumahan Pondoki Ima Sing Asina Yu Tingbudana Sing Tam da Apaspa Lautona Bohonakiba Amadi Ngasi Pauba Apaspa Gi Mayokta Kolau Kaya Laudun Lagli Apaspa Mukna Tamjilakpa Asina Manipur Leingak Asi Pangdre Apaspa Tamdrabadi Makoi Leingak Salaibungamdre Haibadu Taksare Leingak Asi Achumba Apaba Amata Tau Double Leingak Ama Oire Baratna Ngasi Paubada Ekoina Tilubugi Wadu Kari Kanari Bage Ngasi Paubada Lamdam Asida Tokliba Lan Asida Miyoi Kya Sihaliba Asi Leingak Asinamatik Sada Badagini India Leingak Chin Kuki Narco Terrorist Tong Sinduna Lepki Badagi Asuki Matik Awaba Mayok Nabani Asuk Waring Sarak Asida Amuk Central Force Kya Tamjilaktuna Sugirul Sing Satna Draba Chin Kukila Laulup Singda Tong Sinduna Manipur Lusinaba Honariba Tawong Asi Kutak Lepiu Makata na asum satrak labadi lamdam asigi nupi angang yauna mipum khudimak tholaktuna Manipur kanana bohonarakani haina su section wathamki Ano Sahina Lakosida Manipur Apaspa Lauto Kukisinda separate administration talib asi level amadi nupi angang singda satariba mute minagi justice panganbiu hainasu imangan bin appeal tawrli Union Home Minister Amit Shah gi wapam Miyamna Yabangamloi Atu Matamda Handokadabani Haina Fox na Taksilagli India Amsung Myanmar Anigi Ngamkai Paringda kilometer tara Paubda Laiba Mioising Assam Rifles Tagi border pass Laudun Tok Sungsin Yagani Haina India Government gi Ministry of Home Affairs na Manipur Leingakta handak tokiba aiba cherol adu Federation of Civil Society Organization Fox Manipur na yabangamloi amsung hairiba cherol adu athu matamda handokadabani haina miyam gi interest ta Manipur thokliba tha kun Fajilaklaba irang asi Myanmar dagi illegal oina lamdam asida sanglakpa miyoisina thonbani haibo from Union Home Minister Amit Shah na pongdokpa laikre amadi satliba sahi asigi February 9 da Union Home Minister na laibak asigi internal security ngaktuna thamnabagidamak amasung laibak asigi North Eastern state singi demography da singrakliba kayadik ngakthoknaba India amsung Myanmar anigi ngpai paringda thamlamba free movement regime adu lokthokle haina lokthok housing amuk Home Minister na anobu kanglon ama semduna kilometer tara Pauda Lariba Mio Sing Chang Tok Sin Chobu Yagani Haibasi Angak Papawi Amasung Home Minister gi Serol Asi Miyamna Peningai Oide Serol Aduna FMR Lokthokre Haibagi Wohan Lehandre Haina Fox gi Serol Asina Makha Tarak
ꯍꯥꯏꯔꯛꯂꯤ India amadi Myanmar laibak anigi sanglaba porous border asigi khudongchaba lawduna naronda Myanmar dagi leptuna changlakpadagi Manipur dagi singgi district kharada mahoksaga manadaba mongda khul masing khangyen hengalakpadagi wapam kaya mayak sengna leiribani masida sunatana thogliba irang asi thoktringi mamang kumja lising ani kulumdoi gi February horokpada semkiba illegal immigrant sing masak khangdoknaba semkiba cabinet sub committee na masak khanglaba amadi Myanmar da thogliba irang asina maram oiraga lanjilakhiba miyoi lising aniga chamri marpu official oina detect tawkhiba laikrabani Indo Myanmar border gi Helenphai amdi tongan ba mafam singda temporary oina lehankhibani adubu lising ani kulumdoi gi mi ahumdagi haurakhiba irang asidagi hairiba illegal immigrant sing asi mafam kharada saithokre haiba wafam leiribani donana Pungjab Assembly constituency gi MLA Lesio Kaisingna Kamjom district ki manung sanba tongan border area da laiba village singi miyoi masingdagi illegal immigrant singi masingni hengalakpadagi huran chinthiki chang hengalakpa amadi demography da sound signal le haiba wafam illegal immigrant sing deport tawbiu haina Manipur gi chief minister da aibu chirol piduna takhinba laikrabani haiki